अहानबदा मरुइबा पाउसिंग पिजरे मणिपुर की अपुनबा सक्तम कायबा यारोय हाइदना मियोय लिसिंग कयाना थौबालदा शांति की रैली चटख्रे मिजोराम की चीफ मिनिस्टर जोराम थांगाना जू फुरुप सिंह पुनसिनबगी अपांबा फोंदोख्रे कुकी एमएलए अहुमना चीफ मिनिस्टर जोराम थांगा उनख्रे कुकी मिलिटेंट सिंगना कांगचुप अमसुंग खुरखुल इसिंग पाइपलाइन कखतलमले RBI ने लुपा लिसिंग अनि चटपी चटनररोय सेप्टेम्बर 13 फाउबगी मनुंगदा सिंदोकनबा अमदि डिपोजिट तौनबा खननख्रे अनि सुबह जून 19 अमा थोकनबा बार्टोन तौबिगनु हाइना वाकत मिफमदा सरुक यारिबी इमाइदल सिंगना फोंदोख्रे अमदे इम्फाल ईस्ट अमदि वेस्ट पुंग तरागी कर्फ्यू कोमथोख्रे मयाम खुरुमजरे एलिटेवी पाउ मिदेंग ताबिरिबा सिंगबो सना हेमाम नतराम नोकचरे मियाम दा मपुंग ओइबा इ पाउ पिजदिङै मांगोइना कोविड-19 का मरी लेनेना लेंगाकना पिरिबा एसओपी सिंगाकना चटपिना बखंगजरे मियाम ना मतम पुंबदा मार्क सोपीबा खुदसा सेंगना हमदोकबीबा अमदे मी अमगा अमकगी मरक्ता फि तरुक लापना लैबिना बखंगजरे मसीदसनतना कोविड-19 के वैक्सीन सिंग मतम चाना कापथोकपिदुना लाइचर असे बोलान थेंगनबदा अदोम अदोम सु थौदांग लौबियो हाइना एलिटेवी की माइकेदिगे मियामदा अपील तौजरे हौजेक मपुंग ओइबा पाउ मियामदा संदोकना पिजरे कोऑर्डिनेटिंग कमिटी ऑफ क्लब्स एंड मैरा पाइबिस of South Eastern Manipur na Nongpok Lalup Maitrabak Thobal District amasung Thobal District ki akoibada laidiba organization kaya amasung miyam ga loina ngase Manipur gi saktam thugai ba yaroi kuki militant singa laingak ka su chatnariba si handoku Manipur da santi hanjin hallu micham miyam gi punsikan lo haiba demand kaya ga loina na santi gi rally ama chatkhre मियोई लिसिंग कया सरुक यादुना थौबाल हाउखा लंपाक्तगी हौरदुना थौबाल बाजार फावरगा डीसी थौबाल अहंथेम सुबास्ता इंडिया के प्राइम मिनिस्टर नरेंद्र मोदी दा पीनबकी तमक मेमोरेंडम अमा पिसिन लमलबा मतुंग हाउखा लंपाक्ता अमुक हन्ना लमथुंगफम ओइकिबा शांतिगी रैली अदुगा मरी लेनेना कोऑर्डिनेटिंग कमिटी ऑफ क्लब्स एंड मैरा पाइबीज ऑफ साउथ ईस्टर्न मणिपुर की कन्वेनर एस याइफबना फोंदोरकपदा चटलिबा शांतिगी खोंगचट असे था असेगी अहुमदा खंगहौदना थोकिबा कांगलुप की इरांग असेगा मरी लेनेना चटपनी इंडिया के प्राइम मिनिस्टर नरेंद्र मोदी दा कोऑर्डिनेटिंग कमिटी ऑफ क्लब्स एंड मैरा पाइबीज ऑफ साउथ ईस्टर्न मणिपुर ना तानलिबा डिमांड तरामंगा हाइबदे मणिपुर की इंटीग्रिटी ngakadabani कुकी सिंगना तालिबा सेपरेट एडमिनिस्ट्रेशन यारोइदबनी इलीगल इमिग्रेंट सिंग मसागी मरमदमदा हलनखो एनआरसी अथुबा मतमदा इम्प्लीमेंटेशन तौ मणिपुर की इंडिजिनियस पीपल बु कन्नबगी दमक मैतै मितै कम्युनिटी बु शेड्यूल ट्राइब लिस्ट चनहल्लो मणिपुर की इंडिजिनियस पीपल मसक खंगदोकनबगी दमक आईएलपी की बेस्ट ईयर असि इंग लिसिंग अमगा चमापन यांखै माथोय ओहेल्लो रिलीफ कैंप ता लैरिबा मैतै मितै सिंग अथुबा मतमदा फंगफम थोकपा कंपेंसेशन का लोइनना मसा मसागी हानगी मफमदा लैहन्नबा अथुबदा थौरांग लोखत्लु तोंगानबा एडमिनिस्ट्रेशन अमा डिमांड तौरिबा एमएलए तरा डिस्क्वालीफाई तौ अमदे लीगल एक्शन लोखत्लु कुकी मिलिटेंट ग्रुप सिंगा गवर्नमेंट का लैरिबा सस्पेंशन ऑफ ऑपरेशन विड्रॉ तौ हौजिक लैरिबा डायरेक्टर जनरल ऑफ पुलिस असे कुकी नतबा बायस ओइरोइदबा अमना ओहेल्लु मे अहुमदगी कांगलुप इरांग थोखलकलिबा म्यांमार बेस मिलिटेंट पीपल डिफेंस फोर्स असे मणिपुर की तांग तकथोखो हाईवे प्रोटेक्शन फोर्सेस थमदुना नेशनल हाईवेज प्रोटेक्ट तौ चिंगी लम सिंगदा पॉपी प्लांटेशन लेफनबा रिजर्व फॉरेस्ट प्रोटेक्टेड फॉरेस्ट एरिया सिंगबो ngak sengadabani amade
Manipur da leiriba indigenous people sing nungsi chanana leina ba thorang paikalu haiba warol sing yawba memorandum ama DC Thobal gi khuthangda bisilamle aikoi santi pami aikoi kanagumba kanglup amataga khanaba pamde nungsi chanana leiba pami tawbatabu karigumbada yelhomi singbu khudong thinaba amade pamdaba maral kaya sinaba honaraklabadi micham praja tumina leithokloi haina fongdorakhi Militant People Defense Force PDF who involved in the 3rd May 2023 incident shall be driven out from the state of Manipur. Trying to protect all the national highways which are frequently disturbed by Kuki militants by deploying highway protection forces in the state of Manipur. Around the Shubla to sack and destroy coffee plantations done by the Kuki militants and the Kuki people in the hill districts of Manipur. To protect and preserve the protected forest areas, historical sacred sites of the state of Manipur. Last point, 15.2, bring an immediate implementable solution for peaceful coexistence and the communal harmony amongst the various communities of indigenous tribes of the state of Manipur. Sini, ako'y nausip kamdani mo che, ako'y kanagumba, amata ako'y kanarongjaning che, ako'y ako'y nausip sanana laiba, pami kaubudabu, ako'y indigenous people oiba, ako'y da, masida, kudong tinaba, amadi ako'y kinota, marang siba, patang kaya matungkota agadi, misam praja ako'y sutumina laiba. Awang nong pokta leiriba Ju Furup Singh Punsin bahaibasi Mizo National Front MNF ki ahal singna pamjaramba luinina party ase gi so apamani haina fongdokre wafama singarang aizol da pangtokhiba lamdam adom ki miyamga unabada fongdokhibani miyamga unabada da Churachandpur AC ki MLA LM Khaute su sarukya ki Chief Minister na makhatana fongdokhibada hauzik oiriba Manipur gi phiba maseda Mizoram government na hakthengna na khut thingjin ba yade punlage haina khallagadi Manipur da leiriba Kuki Chin Mizo singna masagi oiba fidep lawzagadabani MNF ki oina Manipur Assam amadi Tripura da leiriba Ju Furup Singh Punsin bahaibasi mamang da Bharat lainga kasana kiba peace talk tasu yaukre haiba wafam thamki Unification of Mizo inhabited areas of other states to form one administrative unit was raised by the MNF delegation. It was pointed out to them on behalf of the Government of India that Article 3 of the Constitution of India prescribes the procedure in this regard, but that the government cannot make any commitment in this respect. Kuki MLA Tarana lamdam asida tokhai tazarage hairiba asida hauzik paliba lengak asina wahi amatta haidabase leibak miyam amadi JDU Manipur na yabang amloi haina JDU ki spokesperson Dr. Nimai Chanduwang na fongdokre wafam asing ase konung mamangda leiba Janata Dal United ki office ta pangtokhiba paumi singa unabada fongdokhibani Paumi Singa Unabadu Hanagi Lamlai AC ki Minister Khetri Biren, Sagolban AC ki MLA TH Loken Amadi, Party Asigi Atay Makok Thomi Singsu Sarokya ke. Mahak na makata na fongdorakibada, Kanglup Anigi Marakta Thorakliba Irangasi, Central Leader Amadi, Hauzik Manipur lengak na Thokan Bani, PM Modi Amadi Union Minister Amit Saha Anina Hauzik Fauba Media Amata Changlak Tabasi, JDU Manipur na Yaning Taba Fongdoki Amadi, Mizoram gi Chief Minister Zoram Thangana, Jau Taba area Makai Punsilaga, Makogi Oiba Tokhaiba Greater Mizoram Haina Talakpasi, Mai Chaklingada Gi Hajin Bani, Pali Balangak Asi Tabak Amata Toba Yadrabra, Manipur Tugaina Balay Balangak ni Haina Maral Sirakli. Area ngai punjal gadabani haina demand to bose Manipur da ngasi mai sai sida mai da gi hajan manen lawi magi statement do very unfortunate and irresponsible haina puina term tawi maramaduna man hairibudo magi statement do Janata Dal United na condemn tawi hauji thoiba Manipur gi issue crisis se Manipur assembly na Atubada Hanabam Tui in Lowy, Maramaduna, Janata Dal United na Manipurgi Assembly special session nama Atuba Matamda Kauraga, Kanabiu, I was a
कोई डिमांड तौई कोई की एमएलए तराना एडमिनिस्ट्रेशन सेपरेट एडमिनिस्ट्रेटिव यूनिट अमा डिमांड तौबसे कोई मसी रिकंसीडर तौबियु खंथबियु मणिपुर कायबे याबरते नुसिनन लेमिनगदबनी कोई पुन्ना हिंमिनसी अमुहन रिकंसीडर तौबियु अदुगा हारिबा डिमांड से हंथोकपियु हाइतना जनता दल यूनाइटेड ना अपील तौजरी Chairak Sidang Arang Kuki MLA Ahum Nemcha Kipgen LM Kaute Amade Kimnio Hangsing na Mizoram gi Chief Minister Unaduna Mahakna Lauriba Thagatpa Phongdokpa Oina Kuki Chin Mizogi Innaba Phi Amasu Khudol Tamke Loinena Manipur dagi Lanjen Naraklaba Kaya Changza Fampi Bitanatana Chana Thaknaba Ningthina Fangan Basu Thagatpa Phongdokke Suda Ladiba Kutlai Paiba Kuki Lal Hoba Singna Kangchup Amasung Kurkulda Infal Tamna Pugadaba water pipeline Kaktalamle Haide Hiramasigi Matanda Mafamdagi Kunja Singna Fongdorakpada pipeline Kaktalambada Natana Ingorok Mahadevagi Lay Sangsu Tugaidam Le Haide Oidakliba Piba Masida Manipur Langna Adumak Tuminalation Bataragade counter blockade Chataragani Haibawa from Fondoki Reserve Bank of India na lupa lising ani gi note miyam da thadok pathing lagani haina lauthokre adum oinamak hairiba currency note ase legal tender September kontra fawba leikigani miyam na September kontra fawba ki manungda note sing ase mahut sindok pa yagani hairi RBI gi pauna hai lupa lising ani gi note sing ase dukan sing amasung bank sing da khudaki miyam da pithok palep kadabani miyam na lupa lising ani gi note sing ase makoi ge account deposit tawgadabani natraga note sing adu bank branch sing da atopa note sing na mahut sindok pa yagani lupa lising ani gi note sing ase bank sing da amukta lupa lising kun fawba mahut onthok pa yagani hairi bathabag ase me kun ga humdoi dagi chathaba hogani haina RBI na fongdorakli Kumjali Singani ka Supna Tara Mapangi March Kuntrama Thoida Note Singasige value ase lupa crore lakh taruk crore Lising Humfutra Humdoi Oidambadagi Kumjali Sing Aniga Supna Kunga Humdoi gi March Kuntraga Mathoi Fawbada lupa crore lakh ahum dasmik taruk anida hantarake lupa lising ani gi note singasi kumjali sing ani ga supna tara taruk ki November thada leibak asida chatna bahokibani loinana lupa chamanga amasung lising amagi note sing legal tender status lokthokraba matungda hairiba note asi chatna rakibani currency note asi miyam na transaction da ayamba seasonade miyam gi tangai fadaba sing fangna bahona bada atopa currency note sing oina seasonary haina RBI na fongdokli Hadakuki MLA Tarana Manipur gi DGP, ADGP amadi high rank talaidiba police officer sing yauna makataba police personnel kaya mathau tawhankhide haiba wafam adu yumpham yaudaba aranba wafam ni haina DGP masana khutiek piraga thadorakpa cherolamana khangalakli Manipur laingak na amadi home department na athingba apanba piba lekhide tongan ba uniform da laidiba sing adumak mathau tawri haiki Imphal West amasung East law and order gi fibam phagalakpadagi curfew matam ayuk pung manga dagi numidang warang pung mari fawba komthokre atay atopa district singi su tapna curfew gi matam komthorakli Bisnupur district ki oina su ayuk pung manga dagi mari fawba komthokki Jiribamda ayuk pung manga dagi nungthil pung manga fawba komthokki hairi curfew komthoklingai matam da kaithel amadi dukan sing thong hangnaki miyam na pochai leinabagi damak thomjinaki lambi da gari masing yamna chatpa uki Laibak asida thokli bairang asi matam chana state amade central government na athubada laksin haudrabade June tara nipan gi thodokta ki saruk chama hena chawba irang thorak loi hainingai leite haina fongdokre wafam asing asi uripok ahanthem laikai amade ningthau khongjam laikai gi maira paibi ani na punna sillaga uripok ahanthem community hall da pangthokiba wakat mifam da saruk yakibi hodam memi na fongdokibani Mahang na makhatana fongdokibada hauzik paliba lengak asina tuminna leisilabadi miyam hauduna chief minister yauna status gi MLA singi yum fawba akai atoi thorakloi haibangamde amaromda miyam gi thabak tawbaki mahuta tokhai tajarage haina lauriba kuki MLA tara athuba matamda resign tawgadabani haiki akhoi expert oi ba haigadra khara haising ba haigadra tara amana Mizoram da chatlaga Mizoram dagi moi shelter lo na ba leirise moi amuhana Manipur da la aroi dabra moi na
आदा सेरान तुरान तौरगा खंगोई तारोई अखोइना सिदा तौरी बचे अखोइ लेबाक से मचे थुगाइनबा अखोइ ngमगनी चुराचानपुर अखोइना लौगनी हाइना चटलिबदो तसेंकेदी ममंगदबुक मंगोइदबनी चुराचानपुर कराइदगी कौरमी मैतैगी निथौ महाराज चुराचान सिंगना से थोलंबा मागी ममिंग लौरंबा थोलंबा लम्मसे मणिपुरगी असेंबा लमनी मिंगोंदगी लौबा लम नते मसी मोइना चटके हारबदी याई चटको मोइगी अदुगा लमदी पुरगा चटपा यारोय एट एनी रेट मदु सुंगया यारोय अखोइ मयाम लई मोखोइ खक चटखरगा लेहौरिबा कुकी खराना चटखरगा अखोइदा लेहौरिबा मणिपुरदा ट्राइब कुंथ्रा हुमदोय कुंथ्रा मरी लेहौरिबा सिंसी असिसिदी मोइगी मतुंग इल्लगा चटकनी का हाइबदी मोइ ममंगदबु मंगदबना चुंगनी असिंगबा सादना चटलिबा मयामदो करिसु कानारोय हलकपदा इकाइनाबा मोइदो ममाइ खुमगा फिर कुमगा हलके हाइब्रा नत्रगा मोइ अदुम मपान एक्जाइल तौदना लैगे हाइब्रा मदुगी फिरेप अमा लौबना फै मणिपुर गवर्नमेंट असिसु अखोइदा लैरिबा मेंबर खरा लेहौरिबा सिना करी तौरी लैकाई दगी खोमगा नत्रगा मसागी लनाइना वारिबा युम मैसा ए हारिबा प्रजा सिंग तुदैदा चेंग येलिनी फी येलिनी बाल्टिन येलिनी मोइबो अखोइना असेंबली ताना थागलिदुबु बाल्टिन येनबरा फी येनबरा अवाबा अनाबा दु येंगदौदी लैकाई क्लब अखोइ प्रजा मयाम लೈ अखोइ मयाम न चतना येंगी मोइगी ड्यूटी मसक खंगदबदो ड्यूटी मसक खंगदबसिंगदसु अखोइना पारा म तंबिबदि चुम्मी हौजे करिगिनो हाबदा मोइना तौगदबा मथौ तौदे इम्फाल एरिया सिदा मोइ हाइरुदागा अखोइना हाइरुदागा ना आर्मी गे प्लेटून सुपर ए बटालियन सुपर ए हाइनी अदुगी मयाम से इरांग सुलेतबा इम्फाल एरिया सिदा कोइचत चटलली से थाव तांगबा मतम चेंग चाकना ममन असुक यामना यौरबा मतम सिदा मोइदि काइदै चारिगे हौजे कोइरिबा इरांग असिदा सुदा लेरिबा कुकी लाल होबो सिंगना याउसिलपबो यानिंगदबा फोंगडोक्तुना ngasi पुरैरोंबा लेकाई न्यू चेकोंदा वाकत मीफम अमा फमख्रे वाकत मीफम अदु पुरैरोंबा लेकाई मैरा पाइबी अमदे पुरैरोंबा यूथ क्लब अनिना पुन्ना सिंदुना पांगथोखिबने वाकत मीफम अदुदा तोंगान वारोल इबा प्ले कार्ड कया सिजनबता नतना खोलाव कयासु लाउखे वाकत मीफम अदुदा सरुक याखिबी पुरैरोंबा लेकाई मैरा पाइबीगी सेक्रेटरी इरुंगबम अरुणा अमदे माइबम मेमट्राना फोंगदोरकपदा इम्फाल मनुंगददी इरांग इंथरे अदुबो चिंगा ताइनबा मैतै खुनसिंगददी इरांग लेप्ट्रे महाकना मखा तारदुना हाई स्टेट गवर्नमेंट अमदि सेंट्रल गवर्नमेंट ना इरांग असि अथुबदा इंथबा पुरकपा ngamdrabade मणिपुरदा लैरिबा मैतै इमा मयाम अमा इरांग असि नेमथनबा होनरगनी हाइना हाइखे वाकत मीफम अदुदा प्ले कार्ड अमदि स्लोगन कयासु लाउखे अमसुंग आ सेंट्रल गवर्नमेंट दे करिनो बतौबिदि बसे नुक्तिगी क्राइसिस सिचुए मपान हाई इम्फाल मनुंगदि पीस पोरे फरे अखोइ स्वाद पीस ओरे अदु मपा हजि अखोइ चथाब मफम म्याम द तौरिसि बु करिनो हाबा सुं कंटिन्यू तौगे हाबा लोइसलगे हाबा नतगा अखोइ म्याम हौरगा लान तारो हाबा सेंट्रल गवर्नमेंट न कई हाइरी हजि स्टेट की न कई हाइरी प्लस एमएलए म्याम कई दौरिगे हजि बो सो अन सांगबा नुमिबो तुमिन लेरिसबो कइदौ हाबना नुपि म्याम से चोंधोगा लान थोपा हौरो हाबा अखोन फंबसे लौबिरोय अखोइ डिमांड से तारोय हाइरगदि अखोइ लान थोकजरगे मुच अयाबा पीरो अखोइ थोअगे पाउगी मरकथा नाटन ब्रेक अमा लौमिनसे Babina Diagnostics Manipurda ihan hanba oina ingsok lisingamaga chamapal marifuhumdoida linkhatki masina awang nongpok bharata yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pakna pangthokli wana hona jaba miyoi bagi sebani khana angamba thakta laibak thiraba ana ayek nanglaba kaya gi mating pangjaba si sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari
Unit asida thamjariba matamgi darkar oirakpa equipment singdi 1.5 Tesla MRI, 128 slice CT scanner, mammography, DEXA scanner, digital X-ray, loinana hematology, clinical chemistry, amadi clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal City. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commit Mason open for 2023 and 24 session. Break ki matungda mayambu taram nokchari makhataba pausing mu pizari. Amaromda lewa pukriya choba mapal da sulam da madongi miyam na wakat mifam chathake. Wakat mifam adu da sarok yarambi lewa pukriya choba mapal Mairapai bigi secretary Laishram Inakunbi na fongtok kibada. Irang leitaba mapam da security sing thambagi mahut irang kanba mapam da ahen ba security thazin biu loinena kanglup ani gi marakta thokliba irang asi ngasi gi paliba sarkar na athuba matam da waroshin pubira u haike. Thoiba thangdo sida hoji sida apai Imphal area sida sibai na pumu muraga laidagi saru apai huji kalliba sosampu da kalliba irang sida Manipur gi sibai miyam thumjan biu aduga dalai thabida ngarang ngokta su mai thariba jaga sida su sibai thumjan biu apai gi Imphal area da ji kasu ima yen miyam se masa masu ji noina themjan banina masa miyam se Saurammadagi loina tetharaga laigre adun laiba sarusida akoina ji mima mayamsina haijadui se kapopida laiba jaga kapopirom da su sibai thara makhoi gi maitai gi sibai thongjam biu miran sa mayam na laiba taradi akhoi gi maitai gi bichang amatta samgi de hada se miyam sina akoina ngarang na han sasarubada kem saluba mayam da kappaga le hoba mayam du ubada ima mayam gi thamoi si kai raga lai aduna ngasi gi thagro ase ima na si harga swada sumlo sanjan Amaromda Singjamai parking da sulam da madongi miyam na wakat mifam chathake wakat mifam adu da saruk yarambi Singjamai samas kan balup ki treasure haubam ongbi babitana fongdorakpada haukiba me ahum da thokkiba kanglup ani gi marakta thokkiba thokhaning da ba thodok asigi matangda Manipur sarkar amadi Bharat sarkar na warushin ama purako NRC matam chana update tobiu lamdam asidagi popi thariba sing marufang na muthatlu suda lairiba khutlai paiba sing masa ge designated camp ta halanko khutlai paiba sing na michom prajada ot neiba si thingbiu Manipur miyam santi fangan biu haike dana kanglup ani gi barak korei be irang isna awana taraba ni prajamya set government amadi central government athuba matam da waroshin na ko pamteba kena maruina state government amadi central government na yahunding bawani kaino harga Manipur de NRC update to matam sana de popi plantation ne maru kuno mutak ha ne ye koi kan su de laiba ki lalu urus ke mai magi station kem ta halan diba ne ni kulai pai ba suna prajamya am do wot nei diba mayam se tinggi ba pam de ba du chati de ba pam de prajamya sigi matang na pina pang di Kokomi gi mitiang makhada kainau thongthak Mairapai bilup na sindra kainau kaithel da wakat mifam chathakre wakat mifam da mitop na iramdam gi mapu sabe yaroi kuki MLA tara disqualify taw Manipur gi ngamkhai kai ba yaroi michom da nongmai kapsin ba kuki militant chairak piu long live Manipur kuki militant singda su tawna balepu Manipur government nating fudoku haina thaba kholau kaya ibache sing susinaki amadi kholau sing lauki Nambol Kaitel Ima Singh amadi Nambol Nupi Loop Singh na sinduna Kokomi gi mitiang makhada Nambol Kaitel da Manipur thugai na bohonariba MLA tara disqualify taw Manipur gi apunba saktam kai hanba amadi tonganba administration amata chatnaba yaroi haina lengakta taksilladuna ngasi wakat mifam chathakre Stop using Sukuki militants to divide Manipur. Stop victimization of Meiteis.
Su Kudakta Hantou, no homeland for refugees and migrants. We want peace, Haiba Kolau Sing Tapa, Playcard Kaya Paiba Galunina Kolau Kaya Sulauki. Wakat Pi Famadoga Mari Lenina, Kongzang Loy Amana Fondo Kibada. Laingak na Kuki Lal Hoba Sing na Tauriba Makai Yengduna Laiba Yaning Day. Kuki Lal Hoba Sing na Nong May Apa Pairaga, Maitegi Kul Kayagi, Yum May Netum na Takiba, Maitei Kaya Hatliba, Kudakta Lepalu, Ngam Dragana, Mama Oibi Sing da Kudlai Piu, Makoy Lamda Masikan Gehaiki. Tina Maitei Dalandarakpa, Amadi, Yung Kaya Mai Tadopiba, Akoi Hosi, Lanzing Nadana, Maitei Mayama Marili came the hang the Namasing Tingam than a lady. Adu Matakta, Quigi, Su the lady Bakuki Lalo Sina, Milton Sina, a cat pagaloina, Kulai, a papa pairaga, a Quigi, Samzaraba, Yamna Samna Hingliba Maitei Singbo, Makoina, Hatopiba, Amadi. Yum may tadok no make a capsindana, Aki a kangangali, Masiki Damata, a quay my day, the Kulai Lazade, Maramadona, a quay Sarkada, a quay demand downing body, a quay a papa, a quay Maquadi, Kulai Hena Paba, Rocket and Zargumba, Aduga Bongumba, a quay Piper Pame Hosi, Madam de Kaigino Habada, a quay no piggy Tona Henry, Madam Maduna, a quay Ima Labaki Damata, Idam the Manipur, Pigla Pigna, my tay Habagi Maria say, a quay shady Papolicia Libanina, a quay has your Kulai Apaba, quay demand of a Pame, Sakana Masi, Isuta Vidana, a quay the PBO, Aduga, Suda Lady Ba, Cookie Dancing a quaker, Sapsana, quay Latin of Gumgani. Assembly da Lady Ba, Mio Humpugi Manunda, Sing me, Sing Emele Tarana, Asokan Haba, I quay get pour the condition, Amata Yaugana, Maquay House, Tarasi, Madam Sadaba, Demanda, Moy House, and talk to the lady, Madam Maquay Singer said, disqualified, Atuma Matamda, Tohangadabani. Kokomi Gimidiang Makada Kaino Tonka Maira Paibi Ima Sing Sinduna, Kuki militant Singna Kutta Fabakutlai Paiduna Maite Bichum Kayabu Miot Minature Tariba, Maitegi Kul Kayatum Namaitaduna, Tangoy Olhan Kiba Amade, Makata Namaite Sing the Landariba Michum Kayagi Punsi, Kangkong Chai Haliba, Lanjanariba si Lengak na Kudak Tagi Lefalo, Miamgi Hanagi Punsida, Hanjan Bio Haina, Lengak Taxiladuna, Kaino Tonka Imoino Kaitel Dangasi Wakat Mi from Chatakre. Wakat mi from the Manipur Gingam Kai Kai Bayaroi, Cookie Lal Hobo Singa, Su Sangdok Payaroi, Manipur Kalu, Maitei Kalu, Cookie Emily Tara disqualified tau, Haiba Kolau Kayasu Lauke. Wakat mi from Maduda Sarukia Kibiaman of Fongdokibada, Ingna Tapna Nusi Chana Lajaram Balam the Masibo, Su the Lady Bakuki Lal Hobo Singna Maitei Micham Kaya Hatpa, Yumai Taduna, Tanba, Lantum, Lutoduna Loba, Maraibaki Cookie Singna. Miraibaki Cookie Singna Homeland Talakpada, India Langak na Yengduna Laiba, Manipur Langak na Tuminalation Bayaning Day. Manipur Gimapanda Kundari Bamaite Singna, Mafam the Homeland Talubada Yarakadra. Langak na Cookie Lalahoba Sing, Lanteng Naba Ngam Dragadi, Mama Oibi Sing da Kulai PBU, Lanteng Nazage Haiki. Tarani Chumna Level, assume issues in Lois and Mangam the Sarkar Sicarino Haba. I going on Kai, Machedamat Pob Kai Bayaroi, NRC Chana Hallo, Luena, I going on Kai the Singer Labadi, I quite 2 minutes like Poloi. I quite the Toro, but Tabakudimaki Pakum, I quite Matic Tan see the Pigani, Matam Punamata, I quite 2 minutes in Taduna Kibani, Sahili Sanction in Taduna Kibani, Adabunga singing, Toriba Todongas, Todo Ase, my take Kataginate, Manipura Tariba, Homin Laba, Jati, Kudimakini Habase. Kanglu Kudimakini Haisele, Mori Bakanglusin Suwakan Cantabu, Punalan Temina Batarkar, Oi Habase, I am young from the Tamzani. Handaki Iragasi Matokaram the Tokibano Haibuditi Gatuna, Marale Basing Cherak Pio United Women's Rights Defenders ki Convener M. Binana Fongdokre. Wafama Singase Manipur Press Club Tapang Tokiba Pami Singa Unabama da Fongdokibani, Pami Singa Unabaduda, Christian Network for Positive Women, Domestic Violence Survivor Forum, Conflict Widow Forum, Kwaraman Kaitil, Lambi Matadia Potfam, Fambi Loop Amadi, different type survivors, family ki mute sing susarokya ki. Binana Makatana Fongdo Kibada Hosek forward a Mio Kayama ki Punsi Pikam Nakre, Yum Kaya Ut on Kre, Mahi Masing Tambaki Kudong Chabas Fangre, Piba Masi Yorak Labani, Manipur Langak Amadi Bharat Langak na Mayumakay Lejadaba Singya Atuba Matamda, Sembi Sabiduna, Matik Chaba, Force Piduna Tagdulay Tana Halu, Masing Yamlaba, Ahing da Fauba,
honjilakhiba security mayamdo kadaida leikrabage haiba white paper ama puthoktu na khangalu lamdam asegi intelligence kadaida leikrabage loinena pochai gi mamal tangna yolibisi yengsinbiyo haiki Jase kaitam nusiba watra nakal ani thona yengra habase akhina ubu phangjai masi tawbiganu Manipur chana leba Manipur che santi phangan biu aduduga akoi gi chana leba Manipur che machet thugaina ba sinbiganu habase napcheta singchet thari base kananu habase India government amadi state Manipur state government na asing athuba matanda khangtokiyo aduduga maral leba singse matik chaba dandi piyo maitei oigera kuki oigera maral loibu bi singse matik chaba dandi piyo lan khanba lan toba saliba lambi jingja aranga dudi lan chachagi sanu aduga chumna toba mi jingwa numaina santi phangna lehanbi bo oyu aduduga parjagi awaba sidi akoi India government amadi hojik lenga Manipur sarkarna yam athuba matamda loisinbiraga ngasagi relief camp da mayum makai mai thagraba dagi yamna natai chadaba angang apikpa mayam mai makai leitriba relief camp da leiba singja karamba matamda moigi mai makai sarga karamba matamda kusan bidoino kanana sabidoino moigi mai makai singje pikliba angang jing generation oiga tungi yumbire oiga doriba angang singjina mahai masing tamba phangdana ngasi kamna leliba adagi angang nupi masa apikba singna magi tagi pera la kanda phirol leitabagi awaba lai su taningbagi awaba chigumgaje government na tumina leisana bi bise mama oibi akoi yam piendaba ama oijeyeba Haukiba me ahumdagi hauduna lamdam asida thokliba irang asina mioi kaya mayum makai thadoktuna lanjelaktuna mafam kaya da changsfam loduna leide masida Manipur Horse Riding and Polo Association Manipur Equestrian Association amade Manipur Pony Society ahumna punduna didim line de leidiba mapungoiba relief camp sing dangasi mongpak yauna nongmada changdaba yadraba potlam sing mateng pangbagi thabak chathakre mateng pangkibaduga mari leinena Manipur Horse Riding and Polo Association gi president Hawaibam Dilip na phongtokibada lamdam asida oiriba irang asida awaba taraba singda aikoi amatani amana waraba matamda amana mateng pangpham thoi haibagi wakhalonda asigumba mateng pangbagi thabak asi paikhatpani masida tidim line da leidiba moirang thanga kumbi nambol yauna line asida leidiba mapungoiba relief camp singda hairiba mateng pangbagi thabak asi chathagani haiki akoigi kumbi da leiriba thanga da leiriba adudagi nambol kendra moirang akoigi masida leiriba camp maruoiba camp sing da akoina pot sing se thajagani aduga akoina emphasis tawjaribana hairiba camp khara hena mi yamba aduga mayum makai thadok pigraba khara hena waba akoigi aki kibadagi lakpasu am yawi adungo akoina khirang survey hana tawjaraga thadok jaribasina mateng pangjagi haidana akoigi mayum makai purapuri leitadana chafam lakfam leitaba aduga hojiki local organization singnasu hona birega sustain tawbasida awat apa nukti sum khoigi consumption mayam ama torokpanina maduda khoi supplement khara tawjagi na hona jaba adugumba trip ni akhoigi si umbrella organization Manipur Horse Riding Polo Association ga associate torisi akhoigi Manipur Equestrian Association haiba musulei aduga Manipur Pony Society haina ahum se akhoigi member yam common oi ayam se sagon nungsiba kangugi akhoigi group ni aduna mai sagon ga mari leinaba tongan ba akhoigi activity adigi sanabagi mong adi sagon gi preservation asi punjabani aduna effort ase Horse Riding Polo Association dagi natte association ahum sigi apun bagi akhoigi khongchat ni haina luhongbagi barton nambada masagi leifam address lana hapchili haibagi matangda kaina oigadoribagi apokpa ngase Khangaboki Jila Parishad member Pradhan Ahum VETSCO Khangabok Development and Students Union Khangabok UYC Khangabok amadi Khangaboki Club Organization singi mihut singaloni nawak khaltaminakre Khangabok Maisnam Lekai da pangthokpa miyamgi mifam amada saruk yakiba KDASU ke president TH Kiran Meitei na phongdorakpada Khangabok sorok wangmada leiba moirangthem nabaki sourcing atopa maming Bruce Lee na mahaki machanupi luhongbagi bartonda khangna thobal athokpam khunau mamang lekai haina hairakpa se yamna laibak thibani
Khangabok ki mafamda suklai leitaba lam maming ama hapchilakpada khun asigi mipum khudingmak khoirang khoisangna hanke. Asigumba thodog ase amuk hanna thoktanaba yamga wakhal taminare official oina yanaraba khangabok ki mafambu atopa maming oina haplak labadi khangabok miyamga loinena chapchana thengnagani haike. Mahana kamuk wangma hai ram nam sima kukra atoba lam nam ma hai bawal atokko kuno mama kai hai na na min chon samba asigi matang da masi mamina kre aduga hai wa asida mafam kamuk ki area sida atoba mafam ma thon lak basi ma pasana su kamuk myam da na le hai na asana ji phongdo kre adu mo ko si thon jali le bisi kamuk amasi ka 33 kamuk amasi da atoba kuno ko lam ma tele te maram masana makha ta so kamuk wa ka tele bi now atopa maminga lana aduga khabu khunau haina khabu ki mafam thadi lai aduna khabu khunau ki area da su atopa khunau koba atopa maming thonjilakpe thonjinbire karo kariguma haiba khabu jila parishad esma khabu adiki pradhan adikarasu khabu amasung khabu ki club organization kudimakna haiba asida kadem tawi makhata ra kariguma atopa khunau natraga thoba atopa khunau mamang lekai haiba maming asi khabu sarwang ki area da natraga khabu ki area da sijin ra daragade adu khabu myam kuna amato nagari haiba ko officially yejo dishi khabu manipur ki high court kudimangna officially letter wa thokraba order takraba Kainagi apokpa moirang them nabaki sourcing na hai mahaki machanapi luhongbagi barton namada mahaki leifambo khangabok sorok wangma haikadabada thobal athokpam khunau mamang lekai haina haikibado khantha houdabadagi haikibani asigumba miyamgi thamoi sokadaba thodok ase matungda amuk hanna tawjararoi soikiba asigi namakta mahakku miyamna ngakpiu haiki Mesti hanya menjadi yang luxury, menjadi yang kita nabi binita merah kita, mungkin batunda kamu suruh mahai ke dabuki menguta, kebal atau penuh memanggikai, haina, ayamna, atau hajar udah, makan kan bang, namun tu berdaki, bijak he, madu kita mak, lebak niam dah, lale hai tu na, luxury, matunda amuk hana. Taurabadi aigi ithakta noningba action lobada ai isana ya bukujare Taubul apunba tengbanglup Bisnupur apunba tengbanglup amadi Suba Hospital and Assisted Reproductive Center Lamphel Kombire Kaitel Punna Kutsamna Sinduna Bisnupur apunba tengbanglup na chalai riba relief camp singdalaiba Inmet Singh Laying Nabagi Health Camp Ama Thokchom Ibotombi Institute of Teacher Education and Training Dangase Pangthokre Health Camp Aduda Gynae Specialist Dr. Wahengbam Indivorna Luchingduna Pediatrician Dr. Sunanda Wahengbam Yauna Dermatologist Dentist Surgery Ortho Medicine ki Dr. Nipan Yauna Laying Bagi Thabak Adu Pangthokke Relief Camp Singda Ladiba Inmet Singh Bolem na Laying Baga Loinena ECG Ultrasound Yauna Mathau Taba Test Singsu Lem na Pangthok Baga Loinena Mathau Taba Hidak Singsu Lem na PK Health Camp Aduga Mari Lainana Dr. Indivorna Fongdokibada Kanglup ki irang na maram oidona lanjay laktuna Manipur gi tongan mamapam singda hangliba relief game singda leptana tratharakpagi saruk ama oina Bisnupur da ahanba ngasi pangthokpani Kanglup ki irang na maram oidona lanjay narakliba miyoi singbo ana ayek yaurakpada awaba kaya mayok nari maram asna lan asi leplesi hanagi santi laina hingminaba punsida hanjinnaba honarasi haiki dental doctor mana Aisha Gaini Aisha user ada pediatrician ada dental doctor ada medicine doctor ada heart की ECG machine के क्या उस machine पूरा का तो लम्बा मी कुछ मप से इकुन थाना सारा का कोई चीज़ वाना तार को सिंह की crisis हुई मतलब मुझे कुछ institutions का कोई bill के अंदर हम से लाख चला कोई मती हम फंक्शन में इधर लाख चला नहीं तो का dental ना इधर मिल जाएगी थाना से नहीं से की कंडीशन जी फत्र बनीना कोई हम मशीन कोई ऊपर न मशीन थादोक पिरगा शांति रूम द जंक्शन पिरगा कोई अमगा मगा जाना ना इचिन नाउ मा हाना की फिबुन दम हन्ना न बा जलन न बा कन हन मिनसी तो कई दिन नोदी प्रजा मैम सु याम वाना रे अन कोई सु एकदम तो ओजो मतिक त पंजन बा इसवाना ei बुसा की टीम तो
Karnataka BJP lengak leirambadagi Congress na munkraba matung ngasi status gi Chief Minister oina Siddharamaiah bu wasak lawkre. Wasak lawbagi thoram aduda Congress ki President Malik Arjun Kharge, Rahul Gandhi amadi atai All India Congress Party ki masak naiba kaya su saruk yaki. Chief Minister dana tana atai Minister oigadaba singsu saruk yaki. भारत के प्राइम मिनिस्टर नरेंद्र मोदी नंगसी G7 समिट की खितंग ना थैरगा जापान के प्राइम मिनिस्टर फुमियो किसिदागा उनदुना लेबाक अनि की ओइबा मतंगदा वारी सानख्रे वारी सानखिबदुदा मरुओइना एजुकेशन स्किल डेवलपमेंट टूरिज्म लाइफस्टाइल एंड एनवायरनमेंट ग्रीन हाइड्रोजन हाई टेक्नोलॉजी सेमीकंडक्टर अमसुंग डिजिटल पब्लिक इंफ्रास्ट्रक्चर की मतंगदा खनकी प्राइम मिनिस्टर नरेंद्र मोदी ना जापान के प्राइम मिनिस्टर गा वारी सानखिबदो यामना नुंगाइबा फाउखी हाइना सु फोंदोखी Nakalamaromda Congress leader Jairam Rameshna Prime Minister Narendra Modi asi tausinaba tat tawba misakni haina mahaki Twitter da fongdokre maruaina Japan gi khongcheda sida Mahatma Gandhi gi mitam ama mahakna maikhum hangdokhi hairi ELITETV News Channel asi ki oina miyamna email gi khuthangda ipau thabirakpa matamda email address info@elitv.in da thabirakna ba khanganjeri Masi dasnatana ELITETV da ipau faunabagi oina phone number 9402890982 da ipau faubirakna ba khanganjeri miyamna so ELITETV gi YouTube channel Facebook page Instagram amati Twitter da so follow tobina ba khanganjeri loisilakpada maroiba pau singmu pizari Manipur gi apunba saktam kaibe yaroi haiduna miyoi dising kayana Thobal da Santi gi rally chatkre Mizoram ki Chief Minister Zoram Thangana Jo Furup Singh Punsin nabaki apamba fongdokre Kuki MLA ahumna Chief Minister Zoram Thanga unakre Kuki militant sing na kangchub amasung khurkhogi sing pipeline kakatlamne RBI na lupali sing ani chatpi chatna rorai September 13 fawbagi manungda sindokna ba amadi deposit tawna ba khangankre Ani suba June taranipa na mathok na babarton tawbiganu haina wakat mifam da saruk yaribi ima ibel sing na fongdokre Amadi Imphal East amati West pung taragi curfew komthokre Hauzik fawbagi oina ELITETV na sandokchaba Manipuri pau matang sa loisinjare mideng tabiriba singbo amukana khurumjari